Sakthong gas haina khangnariba liquefied petroleum gas LPG gi Mahut Sinba Yaraba wood pellet habidi uwa amadi napi singnana saba mai chahanana pamasak amadi masigi burner Manipur da su puthokpa hore LPG sizinabada changba sale gi chang adudagi tangkhai amarom tahan mangamliba wood pellet amadi masigi burner saba ngamlabasu senthang thada binanaba leitabana marang kaina puthokpa ngamdri Yaramasi matang the SKTV News visit reporter Ketramium Prem Sanamadi camera person Roshan the Gia Kanaba Podum Amalovici. Manipur ginaha oiriba entrepreneur singna tongan ba anoba thabok sing paikhatuna senthok leinaba amadi lamdam asigi miyam dasu kanaba pinaba honaba kaya aikhoina uba phangli makhoi sing adugi manungda umang energy hairiba pasoida leiba pharmacy gi proprietor elangbam chalambasu amani uwagi manamasing kenduna janafam khangdana mangba si uraga wood pellet sabagi wakhalon lakhi haina naha oiriba entrepreneur asina SKTV News ka akhanana unabada hongdorakhi sumain tawne aina college karing ai matam saida hoina chingda gumbo sum chatpasida una wana se adum lemna makhada tar lebi sizinabam khangdan leibududagi si kanomadi semaga kanaba puthokpa yagadana sum adudagi inspire oiraga Ucan manasigi horaga sigi wood pellets sida some flow malaga si semba hogja kibani si se akoina wood pellet haira khangnei ko maruina masi biomass haitare sawdust adigi rice husk haira di akoi wai gumba adumba jingse loi mix tawraga sembe yai aduga mase renewable energy gi manung da challe haibidi akoi gi u adigi wai na jingba jingse adum halak panina amuk tharaga hogolak pot oibunina renewable energy singe aduga thariba potse sisu eco friendly haitare fossil fuel burn to busidi carbon gumba yam emit tawwa haitare niko adu sigi sidi yam mai emission gi chang yam neme aduna eco friendly green energy manung challe haitare economical yam oiba haitare gas hujiki Manipuri situation sida leiba gas ki phangdabagi or tangkhatpagi problem leise yam economy oina seasonaraga tawbiarani umang energy na wood pellet mai pakna puthokpa hauraba tumda masibu sizinaba yaba burner sabagi lambida changchalakpa haurakhi masigidamak umang energy na sagolban ingudam merakta leiba kaisham sheet metal and iron work ka kusamaduna tongan ba size ki burner sing puthokpa haurakhi hauji mak makhoina puthokpa achauba burner sing bakery na chingba industry singda sizinaba haurakli blower sina nukhit che air supply gi ne blower sin tawdoi sina aduga sigi motor sina pellet ki fit torok na bhai pellet inchilak na bhai adum ungala gedam na te si se mai time interval ama setting the same dine samna hakan da second tara lai ungak pa second nipan lai ungak pa na sigi akoi controller box de lo yauri ko akoi gas cylinder gi regulator lekhat lecha taw du maina sida sudum mai gi speed se sana be hai tar intensity se setting se manung da same ga hai tar S content haidi mai chakra matung da lemoba utse yam neme haitare akoi singumba thaba wai gumba phajan badadi mai lemoriba ut ki chang yam wange ba sidi 1% muk lem gani bre ti sin dum photo ko yare haitare ut yam thok tabani S content je almost simakha da din ta tugum ban commercial oina leiba achauba bakery kharada wood pellet burner sizinaba haurakli adubu pothok hena pothok ningbagi apamba leirabasu masigidamak ahenba senpham leitabana kudong charaba mayoknari amaromda yumthong khudingda sizinaba yaba wood pellet burner su marang kaina pothok ningbagi apamba su leiri nongda loiba bakery dum yaweba cylinder ma se ado sigi akoi gi si sizina matam pellet wood pellet ki akoi si burner sizina matam dadi my cost saving go around almost 50% magi me the cost save tawrani hojik Manipur da ayam basijin ai se gas ka singa na basijin ai ko akoi firewood se ado firewood season abagi magi ka drawback hair ga di mai khu ba adigi hauri ba mi du da mai sa yamna phang radiate tawba hai tare hakchang da sukni ai oiba masak khar yauri hai tare firewood season matam da ado akoi gi wood pellets season ba matam da di
ꯃꯉꯣꯟꯗꯒꯤ ꯃꯩꯈꯨ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯅꯤꯜꯅꯦꯅ ꯂꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯍꯤꯠꯁꯨ ꯑꯀꯣꯏꯕꯗ ꯌꯥꯝ ꯔꯦꯗꯤꯌꯦꯠ ꯇꯧꯗꯦ ꯑꯗꯨꯅ ꯊꯕꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯁꯨꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯐꯥꯏꯔꯋꯨꯗꯀꯤ ꯄ꯭ꯔꯣꯄꯔ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯍꯥꯏꯔꯒꯗꯤ ꯏꯀꯣꯅꯣꯃꯤꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯤꯁꯤꯅ ꯕꯦꯁ ꯇꯥꯔꯅꯤ ꯆꯥꯎꯈꯠꯄ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯃꯤꯄꯥꯟ ꯇꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯆꯥꯎꯈꯠꯄ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯂꯥꯛꯄ ꯉꯝꯒꯅꯤ ꯎꯃꯪ ꯏꯅꯔꯖꯤ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯀꯝꯄꯅꯤ ꯑꯁꯤꯁꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯆꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯀꯟꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯀꯝꯄꯅꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯕꯗꯤ ꯃꯈꯣꯏꯒꯤ ꯄꯨꯊꯣꯛꯂꯤꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯔꯣꯁꯟꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ SKTV ꯅ꯭ꯌꯨꯁ ꯏꯝꯐꯥꯜ